Image Powdam Yangbir Kwai Kibikpo Utam Kumar Naran Han Barata Noxabolina Nasigi Moruba Pau Pijari Manipur team India Amade Mandre team Myanmar Anigi Suma exhibition football match Nasi Sana Crate Sing Tamgi Apunbami Pum Nahona Nixing the Pamba Matai Haina Dr. N. Narana Pondo Crate Loinana Shiv Sena NCP Congress Alliance na floor tester by Park Crate Hauzik Mapung lebo pau lawirasi. Hauzik Manipur ki tourism department senduna Manipur ki tongan mafam sing sathariba Sangai festival gi saruk ama oina Manipur team India amadi Mandre team Myanmar anigi ahum suba women football exhibition match ngasi Imphal gi mapal kangjibungda Manipur ki Minister N Birena thoiba mitungen oina saruk yaduna sanakre Thromadura Kaksing ACG MLA Y Sursandra Ministry of Health and Sports Mandre gi director U Mint Ong State Level Committee for Actualization of Act is Policy Convener RK Sivachandra Head Coach Saigang Region U Mong Su Saruk Yaki Nasigi from the Wangaladuna Minister N Biren Hai Sangai Festival Si Hauzik International Festival Oire Festival Sida Foreign Entrepreneurs Sing Amade Tourist Kya Saruk Yari Haiki Nasigi Exhibition Mess Ado Manipur team Indiana Mandre team Myanmar bu Amasuinoda Maitiba PK. And that will see the festival celebrate my parents. See all the festival of Manipur showcase timing of the world. It is the Manipur have a general state, you know, I go to the Indian we have to be coming over. Under the name I am the Academy Sumba. सही है भी बनूंगा हम तब ये पहले निकालने को फोकस ऐसे करना ये सब तो विगन में हो गया है तो ना ऐसे में आप लोग बोले मैं आप दो चार तो कर देंगे बात ही करेंगे देखिए कोई हाउ बन मेरी नहीं हुई तो और भी अगर वो ना आते रहे तो ये मतलब जैसे वो जितना ना लगी हम का है ना क्रॉस मैं उनकी हैंडल पर डिमांड हैंडल पर तो काम करता है फिर मैं केवल बिल्कुल फुमदा Manipur Ladiba Common Service Center Singasi Miam Line Kangnaba Monga Mari Lady Department Sinbu Haina Labor and Employment Minister Toksum Radisham Fondo Cray Nasi Konumamang Leva MSFDC hold the Pangtokiva Pension Week from Mari Lena Mahama's Fondo Kivani Mount Makatarduna Bharki Prime Minister Nanda Modi Hodokiva National Pension Scheme for Trader and PMSY MGs Makada Simising Amadi Trader Single Pension Panganaba Sinmani PMSYM Gimakada Mui Lak Puntra Manga National Pension Scheme Trader Gimakada Mui Lak Manga Register Tonus Honorary Pension Scheme Singasi Sai Trimat Nipandagina Nipu Pawi Manungrava Muising Yawu Yagani Tada Supnatagi Lupa Yakai Mankadagi Horaga Lupachani Power Hulaga Sahim Pusurba Matunda Tatagi Lupa Listing Hum Pangani Matang Matung in a Central Masi Hegel Marakta Toning Belebasu, Subsawa Senfam Hadokani, Mahan who live a Senfam Aduga Sub Manners Gorman Hapkani, Senfam Masi Pitok Pagi Tabak LI Sina Dita Logani, Restart a week Tabakna Common Service Center, Satagani High K. Sing Tam Animaki Satam Kanab Honabda, Lamyan Bazerneta Irabotki, Wakalon, Sing Tamgi Apunbamipam, Nahona Nixing the Pamba Matota Haina, CPI State Unity State Secretary Dr. M. Narana Fongdokre. Ngasi Yaskul Police Land Leba MD Holder Mudragani Toirak Suba Singtam Apunba Mipam CPI Manipur State Sinduna Pangtopi Tharmaduda Dr. Narana Fongdokivada English Singam Samapan Niputreta Bharat Ning Khatam K Matam Adumaktada Bharat Tagi Pakistan Amadi Bangladesh Kaidokibagalana Apik Palam Singsu Bharat Punsin K Serak Aduda Manipur Kunda Minariba Singamadi Tamgimarta Akaiba Tropayabagi Pium Laki Matamadu Lamyan Bajan Taira Bona Singamadi Tamgi Lusing Singu Baton Tauduna Nasigi
नुमित असिमक्तदा सिंगतम मिफम फम बहुदोकी मिफम अदुना नुक्सी चाना लेमिनरिबा सिंगतम की मरीदा तुंगकोइना कायदनबा फिरेप कयासु लौखी हौजिक लरिबा मणिपुर की फिल्म मसिदा नहौना मिफम मसि कौदुना अमत ओइबा वाखलोनगा लोइनना सोशल कल्चर इकोनॉमी political integrity kaiba yaro haiba warep kaya lominabaga loinana CAB amadi naga peace talk ki wafam miyamna khangadabani haiba demand su tawri thormaduda manipur nagaland amadi assam gi jelarong gi president phampuriba amu kamaina phondo kibada manipur kaiga dore haina khanabagi mahutta manipur kairak patarabadi kari tawsige haiba oina khanase ipa ipu sing haktak tagi manipur da khunda minariba sing chimi tami amatoina nuksi chanana himinaduna laklei हौजिक फावद मणिपुर कायबी वारी लेत्रे कायचु कायरोय नागा फुरुप की ओइबा साखत थौरांग खरा भारत सरकारना सिलकपा तारबदी मदुदा अयत पिगमसी अखोय मसेल अमत ओइबा वाखलोनदा नुक्सी चाना हिमिनसी मी ओइना पोलकपा मतमदा आइना कुकी नागानी मैतैनी नत्रगा मुस्लिमनी हाइना पोलकपा नते नाकानमरोमदा नागागी शांतिगी वारीना मणिपुर सोलकपा याय हाइना ई पाउसिंगदा अमदी मोबाइल खोथांगदा फोंदोरनरिबा असि काहेनमली नागागी शांति की वारी असी कायरब्रा हाइबगे सिंगनबसु लेतब नते मसिसु म्यामना फोंगनरिबा ई पाउसिंगदा NSCN IM गी लामी लिसिंग हुमलोम हेना चाइनादा लेख्रे हाइबसी ना खुदम नि हाइके नसिगी तंगदु लेताद्रबा मणिपुर की प्रजा म्याम सिगी लांगतंग नरिबा बारो सरकार की थांगैबा अनोब खोंथांग सिगी मनुंदा लेपा असिबु कायरद्रने हेदना लांगतंग नरिबा मतमसिदा इराबोट की वखलोन अमसुमान लौगिबा इनिशिएटिव अदो ngasisu nohong nai khoi madu makha chathab chungani haibese khoi communist party na phaujadana tongan phuru ki luching ba kaya galoina na wakhal taminna bagi amasung itihas ki adugumba lengnai draba numit asigi maramda khardang naina bagi tanja adu logjabani District Legal Services Authority Thawal amasung Kaksing District ki Lamidong da leiba Lamidong Higher Secondary School ki Legal Literacy Club ani na punna sinduna नोमगी ओइबा लीगल लिटरेसी अमदी क्विज की थोरम अमा ngasi Lamidong Higher Secondary School da pangthokre थोरम अदुदा Manipur State Legal Services Authority Imphal gi Deputy Member Secretary Sorok Khaibam Sadanandana athoiba mithung Lamidong Higher Secondary School gi Principal Urikimbam Kunjo Singna थोरम mapu aduga District Legal Services Authority Thawal gi Retainer Lawyer Khaidem Babita Devina akhanaba mithunglen oina sarugyaki Advocate Nomaitem Madhuchandrana Child-Friendly Legal Services to Children and Their Protection Scheme 2019 and Childline 1098 Aduga Advocate K.S. Sadan Kumarina Solid Waste Management Rules 2016 Haiba Hiram Singda Resource Person Singwaina Wangang K Mairoi Singna Hanglakpa Wang Singi Pahumsu Ngasigi Resource Person Singwaina Singna Pahumpi K Tungda Thorum Aduga Mari Lenana Quiz gi Thorum Amasu Pangtoke Nasi Jiribam DC Office ki Conference Hall da District Administration Jiribam Amadi Labor Department Government Manipurna Kusam Naraga Sinduna Numit Treni Satagadaba Pension Week Hudukpagi Thorum Pangtokre Thorum Aduda K. Tiken Singh Inspector Labor Department Government of Manipur Manglabam Rajkumar DC Jiribam Amadi and Bankim Singh ADC Jiribamna President Member Singwaina Sarugyaki Ngasigi Thorum Aduga Mari Lenana Manglabam Rajkumarna Phongdokibada Ngasi Pangthok Liba Thorum Asi Public Singda Pension Haiba Sikarino Amadi Government of India gi Tongan ba Pension Scheme Singi Matangda Awareness Oinabagi Pandamda Pangthokpa Thorum Amani Pension Haiba Se Yamna Maru Oi Aikoina Ahal Laga Thabak Suba Ngamdaba Matamda Pension Asina Chauna Mateng Pigadoribani India Government gi Makhada Pension gi Scheme Ani Lai National Pension Scheme for Traders and Employments Amadi Pradhan Mantri Shram Yogi Mandhan PMSYM Haiba Scheme Ani Asini Haiba Scheme Sing Asi Miyamna Pambi Ragade Government Service Center CSC da Satuna Mari Lainaba Document Sing Pisinduna Scheme Asi Kanaba Lawyo Haina Phongdokhe Sahitya Seva Samiti Manipur Headquarter Kaksingi Executive Committee gi mifamna ayaba pirakpagi matung ina mana subcommittee na jury sing na pirakpa recommendation sing kupna khana naidarga committee na pigadaba 2019 gi site gi mana sing lauthokre ngasi Kaksing Sumagalaikai Yotsungmam parengda leiba site seva committee Kaksing gi secretary Narem Samarjit ki yumda pangthokpa spagifam amada committee asigi mana subcommittee gi chairman Khetri Birna mana sing adu lauthokibani
category na hai yambe mani site mana drama madi isse category da kaksing warangthem lekai dagi mayang nambam kunjakeso mukshan na iba mukshan kanglon haiba isse larikta aduga khetri chawba translation award laisram khul jiribam haikandi assam dagi handok loi subram deva singna handokpa lairik thabal gi saina da pigane singkhu marang laima kabridas manana kongba bazar imphal dagi aiba koijam santibala da lariki maming na laironung khetri nalini devi ningsing manana singer bon kasar assam dagi aiba tahir sajbam da pirgani mahangni ba lariki maming na lakani amuk hanna haibasini manasi manipuri mapanda khunda leita don laikhraba manipur aibi singda piba manani yendrembam surlata puraskar Nobel short story category gidi handak ki sahi oina matik sawa laik phangdabal maram orega mana asi langthrok haike category na makha ta na haike bada samiti gi sahi gi sefong sumthang da piwa chandrasakhi laisram sumthang mana 2019 sefong asi number lorega lauthok kadabana ngasi lauthok pa ngamdre ngasi lauthok li mana sing asi da seloina lupa lising tara citation ama amasung sholamam yauri mana sing asi matang sahi 2020 gi January 35 da pangthok kadaba site seva samiti gi yankhai humdoi suwa mapok kumon thorum namita lathokani haike sahi khudingi leptana piduna laglawa sahita seva samiti kakchingi mana manga pibam thokone adubu kumsidi mana marigi phol lokthokjare ba asi ekoi sahita seva samiti gi executive committee gi ayaba lauraga lauthokjabani Manipur State Power Distribution Company Limited Thawal Division gi makha da Wangjing Subdivision gi office sama ngasi haunobi matung ina Lamding Higher Secondary School manaki Kalimai Complex maya da hangdokre ngasi gi anowo office hangdokpagi thorum aduda MSPDCL Electrical Circle 2 gi General Manager B Ibomsa Sharma Deputy General Manager Thawal Oiriba Waichauba DGM Kaksing Oiriba M Rabi Nonegi DGM MD Riazuddin Thawal gi Deputy Manager MD Nasimuddin Deputy Manager Commercial RK Robert Amadi Supervisor A Milanna President Member Singwaina Sarugiyaki Jirbang manung chana leiba National Highway 37 dagi kilometer ani makhairom chatlaga leiba Babukal Village da Manipur Food and Industries Corporation Limited MFICL gi Vice Chairman K. Sat Kumar Amasong SP Jirbam MOB IPS Nalu Singba Tim Amana Media gi Myo Sing Yauna Khong Satuna Kuladugi Awana Lambi Thonggi Phibam Yeksin Kre Ngasigi Khongsat Aduda SP Jirbam Amadi K. Sat Kumarna Yumthong Puring da Changduna Yeksin Ki Amadi Khunja Singgi Maikei dagi Awana Kayagi Podumsu Taki to bridge the gap between the scientific fraternities with people haiba timda Kumang 2019 Hainaming Thonba Ahanba National Conference on Science and Technology for Society ngasi DM College of Science ki Chemistry Department DM University da pangthokre DM University DM College of Science Chemistry Department amadi Kanglei Khongyang Tijinyon Anina Kusam Naduna Sinba Thoram Aduda Professor N Rajmohan Singh Department of Chemistry Manipur University Dr. N Ibotombis Singh President DM College of Science Teachers Association Dr. Zaidev Singh Director KKT Amadi Dr. Elangman Jadu Singh Principal DM College of Science na Athoiba Akhanaba Amadi Thoramapu and Sarugyaki Nasigi Thoram gi technical session da Professor N Rajmohan Singh Amadi Dr. Ais Bed Kumar na tongan ba science ki hiram da wangang ki amadi conference asigi certificate singsu yanthoke Kaksing district ki wagwai kendra gi manung sanba irong seksha badal leiba irong seksha development forum gi anrik suba mapok kumon thorum ngasi forum asina sinduna irong seksha me lekai da leiba forum asigi sanglen da pangthokre forum asina sinduna handak da pangthokiba anrik suba village level bi by subject maths amasung science competition 2019 gi makok matang tarakhraba mahiroi singda mana matum piduna puning thawatpa amadi Muhammad Hanif Shah Memorial Outstanding Award
लांथोपना पालन थोरम अदुगी मपुंग ओइबा सकम ओइखि ngasi thoram aduda wawai kendra gi MLA MD Fazul Rahim na athubi mithung ICDF ki president MD Aurangzeb na thoram mapu amadi ngaibam usiwa jila parishad ki member MD Fakhruddin Hayal Hangun Gram Panchayat ki pradhan MD Sikandar Ali irong chesaba GP ki pradhan MD Islau Rahman Madrasa Mazharul Ulum irong chesaba gi Muhammad Alhaj Maulana Abdul Manan Loinana Social Worker MD Riazuddin Aribamna Akanaba Mitung Singwana Saruk Yake Hadak Sahigi Wana Yaipok Tulhil Awang Lekai Dagi MD Abdul Ali Gi Masanupi Said Ruksana da State Level Muhammad Hanif Saha Memorial Outstanding Award 2019 Kushinake Thawal District Transport Union ki General Body Meeting asi Thawal Wangutaba Sorok Makha Community Hall da Association asigi Makha da leiba Association Trom doigi Mihut Singh Saruk Yadna Pangthokre Mifam adu da Saruk Yakhiba Thawal District Transporter Association ki Secretary L Dev Kumar na phongdokhiba da District Association asigi Makha da leiba tongan ba Association Traimpan gi manungda mathau ningthi na tawriba Association Trom doigi Mihut Singh na ngasigi mifam asida Saruk Yaduna Warep Ahum Laure District Association asigi Makhada Leiba Association Kuding Magna District Association Asina Sakhang Laba Logo Lakadriba December Manga Pawi Manungda Association Dagi Lobi Ranaba Kangali Association Gi Logo Sin Nadaba Gari Singi Daita Association Lobo Ngamloi Association Asigi Nauna Pam Pugadaba Singh Atuba Matamda Nauna Kanba Amadi Association Asigi Makhada Leiramba Mathau Taukidraba Association Marigi Pickup Slot Kaktatpa Haina Nasigi General Body Meeting na Wareb Ahum Lauduna Yanre Haina Phongdoke Loktak ta Waterway Sem na Honorable Yaro Haina Loktak Lake Area Fishermen Union Manipur Secretary Oinam Rajen Phongdokre Ngasi Manipur Press Club the Pangtu Kiba Paw Infam Amada Thasi Kunipanda Minister Shipping gi Makada LDA da Loktak Waterway Sem na Lupa Road Kunipanga Dasmik Yakai Nipan Pirakle Haina Loktak Development Authority Director Bhagat Dona Phongdokhiba Laikre Loktak Waterland Sembana Sakot Tharangi Lamda Kana Wamata Porapangamloi Ing Listing Sumatra Marida Minister of Forest and Environment Loktak Mayaida Motorboat Sinabana Loktaki Environment Kaire Haina Tingjanba Laikre Loktak Development Authority and Haki Kanduna Sing Tabak Asi Packet Piganu Sahi Sigi August Tareta High Court of Manipur Tokibo Order Matungina Loktak Sakot Tharangi Tabak Amata Packet Payaro High Laikre Masiginium Togaino Tabak Taunam Horror Divasi like Tivani Thanga Madi Bisnupur gi Kaitel Kathok Kasin Taunam with the waterway am a same gani Hariba say English Singani Sumna Taruki Matamda he the Kaitel Kanami Adu Hojitikana Kidre Maramasina Loktak waterway same the Honor Pada Union Sina Yabungam Haiki Bihar ki jail da Sahi Khara Lairaba MD Abdul Rahman Ohin Do Tawang Dawing Dagi Mustafa Kamal Pondi Group Metai MD Salim Pondi Group Metai Makoy Hum Jail Matam Loibagi Ngasi Myanmar the Kusinakre Indo Myanmar Friendship Breeze Maya the Leba Myanmar Immigration Office ta Kusinabagi Throm Adu da Pangtoki Kusinabagi Throm Adu da More Police ki Immigration Officer Megabarna OC Nabakumar Bihar Police Aduga Myanmar gi Makai Myanmar gi Immigration Officer Singsu Saruk Yake Ngasi Myanmar gi Tamu Town the Leba Myanmar Army gi 266 Light Infantry Regiment ki Camta India Madi Myanmar Lebak Anigi Marakta Mari Hena Pagatnabagi Friendly Volleyball Match Sama 43 Assam Rifles More Amadi Myanmar Army ki 266 Light Infantry Regiment Anina Sanakre Ngasigi Sanabadu da 43 Assam Rifles ki CO Sumit Sud Major Akshay Amadi Myanmar ki 266 Light Infantry Regiment ki Commanding Officer Major Y Lin Shu na Maru Oiba Officer Singh Oiki Friendly volleyball match adu loisilakpada 43 Assam Rifles ki Maikei dagi India Myanmar amadi Sanroi Singda Apigani India Myanmar ani gi Sanroi Singda achamba kudol posingsu kudol tamke Jirbam Mount Municipal Council ki Ward number 4 Baupara dagi Karaklaba Councilor ke Bir Kumar bu ngasi council asigi Vice Chairman oina khankhre Jirbam Municipal Council ki meeting hall da pangthokhiba thoram amada Hangdu Leriba Vice Chairman ki post se mentionaba Mikhal Pangthok pada
ayet pa yaudana amadi mahaki lamba thurok tabana ke bir kumar bu vice chairman oina khan kibani ngasi vice chairman khan bai mikhaludu DC Jirbam Rajkumar Mangambamna presiding officer oidana mahaki supervision makada pangthoki nauna khalaba vice chairman da mahaku khanbagi certificate su khusinaki Maharashtra State Assembly da Puwari da amukta su thok khidriba thokdok thokle haiduna hanagi Chief Minister Devendra Fadnavis na wakat kre Shiv Sena na lusingba government gi floor test taununa bagi namak pro tem speaker oiriba BJP gi Kalidas Kalamkar bu gi mahutta NCP gi Dilip Walse Patil na sinki Fadnavis na haikibada India gi Puwari da pro tem speaker kedonungra sinba lekhidri kari maram gi sinbano speaker khandana Maharashtra Assembly da kedonungda trust board pangthokidri Vande Matram haiba isai saktuna special session hodokadaba adusu tawkide aduga national anthem saktuna session loisinbasu tawkidabanina rules thugaibani haina pravisna charge tawki ngasigi special session gi pausu ngarang hing athengmada pirakki hairi Pro-Tem Speaker Dilip Walse Patil na paupum moina haikibada special session adu Governor BS Koshari gi ayaba lawmunina rule thugaiba leite Governor na ayaba du numidang atheng pirakibani floor test adu BJP gi MLA sing yaukide Congress lusingba Ashok Chawanna floor test adu propose tawkibani Mahavikas Agadi Kauba Shiv Sena NCP Congress Alliance na vote chama kuma toi phangduna floor test adu mai pakhre Odisha gi Chief Minister Navin Patnaik na lupa koti lising nipan nga samapan kuntrapan sangadaba project kuntret ngasi launch tawkre project sing asina mioi lising train thoi cham ngani puni thoi da thabuk phangani haina panari Navin Patnaik na project manga hangdokhi adu kuni thoi na sanarbagi urep uyung tamki thoram sing adu Kharvel Bhavan dagi video conference ki khutangda Chief Minister Patnaik na tawkibani mangna haiki April lagi September gi manungda investment khwaidagi yamna thadaba Odisha na number 1 state oire amadi leibaki oibada investment start trying pan phangba oiri state government na strategy oina lakholiba manga dudi teamwork technology transparency time leading to transformation ni industry singna state government dagi mapung phaba support phangani haike Chief Minister Patnaik na Odisha Film Development Corporation gi anoba website amasu hangdokhe Nepal gi district Kuthar tagi people's representative yakani thoi khanna bangasi vote thada nakre hangiba post yakani thoi asigi manungda amana house ki representative kini ahumna provincial assembly members singini aduga lemhoriba nipunipan aduna local level amadi chiefs deputy chiefs amasung ward chairs singini nupi mirep marphu mari yauna punna mirep sahumga kutha tre na laibak yengnari ayuk pung 3 tagi nungdoram pung manga phawba vote thada nakhi miyam gi miyengda Kaski to parliamentary constituency da thamnari by election ase tourist minister Ravindra Adhikari na headquarter class amada laikhidabadagi pangthokpani ruling Nepal Communist Party na mahaki loinabi Vidya Bhattaraibu mirep oina pothokli main opposition Nepal Congress na Khemras Pandelbu mirep oina thadokle sanabagi pauda 43 Assam Rifles More Amadi District Football Association More in Sinduna Galngam Lentol Ground Thasigi Tangkulum Doidagi Chatrakiba Solidarity Football Tournament Ngasi Loshin Kre Ngasi Loshin Bagi Thoromda 26 Sector Gi Brigadier Sunil Sioran 43 AR Gi Sio Sumit Sud Geneva Haukif ADC Member Sandel Bijando SP Custom Preventive Force More Myanmar Army gi 266 Light Infantry Regiment gi Commanding Officer Major Y Lin So DFA More gi Lusingba Singh amadi More gi tongan ba CSO gi Lusingba Singh na More Bamir Singh oina saruk yaki Lusinba gi thoromda More Veterans versus Tumu Veterans anina friendly match sanabada More Veteran na goal ani sanduna More Veterans na mai paki Football tournament asigi final match soina More Mitai Football Club versus Tamil Youth Club anina sanabada More Mitai Football Club na goal mari sanduna mai pakre mai pakraba team singda certificate amadi medal singsu yanthokki hojik aroibada maroi paw amona pijari Manipur team India amadi Mandalay team Myanmar anigi ahumsuba exhibition football match ngasi sanakre
चिंग तमगी अपुनबा मिफम नहौना निक्सिंगदुना फंबा मथौ ताई हाइना डॉक्टर एन नारायण फोंदोखरे लोइनना शिवसेना एनसीपी कांग्रेस एलायंस ना फ्लोर टेस्ट बाई पाखरे ngasi gidi parom sandok saba matang sugro jere miyambu amuk kahna khurumjari